hayeng 25 hanchik 25 da panthokadabase kitang khoyawnaba khudong chadaba khara leibadigi akhoi process khara loisandabadigi akoina madu matam khara kaktadana yethokpani adu mayamda akhoi soidana matamdu khanghanjage mayam phone tawrak piba tongan tonganba organization jati kayadagi loop kayadagi khunkang kayadagi handaki mass rally se akhoi loina saruk yagani support tawe haina akhoi bu support tawpiba mayam phangi madu ke tama akhoi yam nungai thakajai mayam cooperation pibiriba mayam bu akhoi thakajai tawdoriba lakadoriba da mayam na cooperation pibiraga within akhoi April gi manungda soidana mass popularity rally se akhoi panthok chagani aduna madu ngasi akhoi matam khara gi postpone tawkhibagi media gi through dagi ngasi mase mayam bu khanghanjabani aduna mayam na akhoi gi mass rally ado akhoi date fix tawbu kanda mayam na ngaibiu support tawbiu aduga mapung phana punamak jati bi jati khaina manipur da leriba community loinamak yauraga chingtam loina pullaga akhoi mass rally achauba ma akhoi panthokani tawdabase akhoi mase panthok 2026 akhoi 25 ta mass rally ama chatkani haina akhoi silamba akhoi gi organizing committee sida image mera topa mayam the indigenous people forum atopa CSO mayam yauri akhoi silamba adu proposal toramba du Pachik nahan se cheroba ki shuti laikhiba aduga ngara nahan ti ki laikhiba aduga khoi CSO atopa ki su program khara lairamkhiba ki maramna aduga ngasai government ki permission amasu process tori banena aduga huji financial year su amu oirakpagi aduga mapung phana khoi se tawgadaba se da mechanism mayam yaubagi maramna akhoi matam khitang postpone tawdaba yadabagi khoi committee sing mayam tanaraga date 25 March da mass public rally ama chatkani hena khoi silambadu akhoi ki process khara loisanba ngamdabadagi akhoi matam khara yethokre April first week or within the April matam achaba amada akhoi maduda akhoi ki mass rally ki date to akhoi mayam da inform notice tawjagani soidana mass public rally si chakani adubu hojik madu chaninga honabada akhoi ki process khara mechanism khara changbanena madugi honabaduda akhoi matam chana loisamba ngamkhidaba khara le aduga akhoi kokomi dasu akhoi tanaraga moigasu akhoi matam phaminaraga hena phajana mapung phana tawninga haibigi moina matam khitang kaino ngaibiyo haibadigi akhoi se smaina wari saraga mayam da chathari dona CSO mayam ga punna akhoi 2 times 3 times pham gare akhoi process phajana tawri adubu tawdabu hunthak se financial year oiba shuti khara laikhiba aduga organization tongan bagi magi hanagi pre engagement khara lairambagi hayeng 25 hanchik 25 da panthokadabase kitang khoyawnaba khudong chadaba khara leibadigi akhoi gi process khara loisandabadigi akhoina madu matam khara kaktadana yethokpani adu mayamda akhoi soidana matamdu khanghanjage mayam phone tawrak piba tongan ba organization jati kayadagi loop kayadagi khunkang kayadagi handaki mass rally se akhoi loina saruk yagani support tawe haina akhoi bu support tawpiba mayam phangi madu ke tama akhoi yam nungai thakajai mayam cooperation pibiriba mayam bu akhoi thakajai tawdoriba lakadoriba da mayam na cooperation pibiraga within akhoi April gi manungda soidana mass popularity rally se akhoi panthok chagani aduna madu ngasi akhoi matam khara gi postpone tawkhibagi media gi through dagi ngasi mase mayam bu khanghanjabani aduna mayam na akhoi gi mass rally ado akhoi date fix tawbu kanda mayam na ngaibiu support tawbiu aduga mapung phana punamak jati bi jati khaina manipur da leriba community loinamak yauraga chingtam loina pullaga akhoi mass rally achauba ma akhoi panthokani tawdabase akhoina mase panthokadabase center security forces aduga center government na sanariba police akhoi bo awa na pi haliba punamak se bo yaningdabagi uttalaga akhoina mass rally se chakadoribani aduna ngasi haye hanchi 25 ta tawgadabado akhoi matam khra yethoi haibase ngasi media gi through the ichinaw public praja mayam bu khanghanjabani